Hey guys, it's your girl Lupita, Carmen, and this is Daniel, my boyfriend. Masdauriba nupi anisigi marakta amadi mahaki nungsinazaba lairibani. Anisigi marakta nupi amadi magi nungsinazaba lairabasu atopa nupi amadi nungsinaba haibasi sumpam hek pamdaba nupi makhal haibadu oiri. Nungsinaba lairiba nupi asigi mamingna Carmen kawi aduga nungsinaba haibasi sungya yadav nupi asigi mamingna Lupita kawi. Aduga Carmen ge BF ki mamingna Daniel kawi. Daniel amadi Carmen asi nungsinaribanina makoina date chatpa amadi restaurant kainoma chanabagi damakta chatpa khuding Lupita asisu magi haksang asida yauribanina adum loina duna chatpa tare. Mabani gi nungsinabasi Lupita su yaudaba yamak yadabagum thokli. Masigumba yamna tangna thokpa thodok asigi wari makha taragadi angakpa fawgani aduna channel asibu subscribe tawsinbiramo amadi video loifau yengbiduna adongi moching comment thambiramo. Hangbiyaba wahang amoina nupi ani asi haksang amato oiribani aduga anisigi marakta amadi nupa amaga nungsinaribani. Nungsinarabadi kaino yam tawribani matau karamna makoi anigi nungsinabasi oithoklibano haibasini. Samna harabada makoi ani kiss tawba matamda Lupita asi nakandaga onthogaga lairiba zatla aduga makoina intimate tawba matamdana Lupita asi mitko isillaga lairiba zatla haibana tingba Jat ki wahang kya ama thore e. Siang na harakanda makoi ani asi surgery tawduna khaidoknabagi pambai leitrabani. Karigumba khaidoknaba honarurabasu siva natraga punsi chuppa soinaiduna laikhiba yabagi oithokpa leiribani. Carmen amadi Lupita ani gi marakta mioi ama manung matam chadana sikiba thoklagadi makoi ani gi punsida kari oigani haibado amuktang khandana yengbiyo. Nungsirba makoi ani gi punsi asibo hena fagatnaba amadi masina fai natraga fatte haibage tathok tasin tawduna ngasi fau lakli. Amana gari thawrabaso atopa amana signal on off damak orgaso mateng pangnari. Adubu Carmen hariba nupi asina karinoma watpagum khanjai. Normal mioi singumna mahakso nungsinaba haibasi karino khanginglakhi. Thamoi ama palibanina masisu khanfam thokpani. Adubu thangnaba mikopta awabagi sakpamda laiki. Kaigino harakanda mahaki haksang asi ma mathantagi nate mioi ani pullibani. Manu nungsinarpa matamda Lupita na uncomfortable oigadaba amadi thadokpasu yadaba maramsing asina mahakpu tawfam khangalamde. Sum haibagi wani ahanbada karisu khalamdrabasu mioi banina konadi soidana ahongba lafam thoi haibasi Carmen na khanjarammi. Masi myamsi Carmen na khanjaba wakhalon aduni adubu pumnamak asi Lupita na mahakpu dating apps ama takpiduna nangna thiningliba nupadu thizaro haina pungning thogalakpa matam asidadi Carmen angakpa amadi nungaiba animak punki. Masidagi dating apps asida profile ama hapsinduna nupa thiba horakle. Ahanbadadi message yam laklabasu tabada nungaitaba message singna anamba oi. Nupa kya amana haksang amada nupi ani oiba si kamai tawbajano khangingduna date tawsi kainadi horakpa yaudaba natte. Adubu Carmen asi mioiba amagi wakhalondadi ubiba natedo. Mayam se hokraba matungda Carmen na Daniel ko nupa ama thengnakhi. Aduga Daniel na Carmen date tawba matamda Lupita asi yaudaba yamak yadribani. Matang sidani yamna luribasi. Daniel na Carmen date tawba matamda yamna lugadawribasi Lupita na tabyaba wangangadawribani. Mana ubada nungairoidaba thawong amata tawroidawribani. Samna harikanda nungsinarabasu freedom haibadumadi mabani gi manakta laitabaga chap manaribani. Yengu makoi anisi haksang pullabasu tongan ba kok ani palibani amadi tongan ba nupi singni. Haibadi makoi ani gi marakta amana kanna tumninglabasu atopa nupi adudi tumninglamdabasu yai. Amana ware sok thare hairagasu amadi itek na masado lairamba fau yaribani. Makoi anisi tongan ba nupi ni. Aduna makoi animak nupa amada punna nungsifam thokte makoi anigisu tongan ba thamoi amam palibani. Aina di panzaroige video matik asi wani yengbiyo. We share a reproductive system and we both felt our pain when we had endometriosis. So you do the math of your weird, inappropriate questions about sex. Matang aswai nga sige na di mayambu tike facts na kaina nabagi tanza do lawzere matang da kari karamba topic ta same sige habdo mayam na comment section da thambiramu.